Manipur Top Channel ki maikei maru oibi ipausung myamna thamjagi ahanbada kaithel ima sing khongjang sangsinkhre yum kai amadi nupi angangi sana lupa lepsinaba khaki leiba oirabadi lengak pasing sakri dagi kumtharaklo mema Kuki militant sing na drone bombing chathaduna misi mina yauraba phawba lengana tumina lishiliba karigino se minister na athubure action lokhallo asiguma thawong si karamba lebak ta sanabagi haina khoirambal kaithel gi ima sina governor amadi minister unanaba khongjang sangsinkhre khoirambal ima kaithel ani karaktagi hauduna ima singna sangsilakhiba khongjang adu BT road ki gambir singa shopping mapakhra helakpada police singa muknaduna Lakshinki khongjang adu saruk yarakhibi khoirambal kaithel gi ima raishra memana phongdokhibada international law na phawu yadaba drone bombing sa tharaglaba phawu tumina lesilibasi Kuki militant sing center amadi state lenga ka kari aron agenda leibagino lenga asina tumina lesiliba sigi wan thokari no tam thiraba thawong sing asi sa tharakpada central force na khut handaduna kari mata tawba ngamdrabani na chawa tingnabani makhoi manipur gi halan bikro State Force mating lain lepak ngak pengamdrabadi tok pikro mana maka taraduna khul ngak basingi kulai fagatuna kauthok laga Kuki militant sina drone gi bom thada duna misa miam halakle masi phawbada lenga asina tumina lesilibani na sakri kon bana kanaroi yum kai amadi nupi angangi sana lupa lepsina ba khaki oiba leiba oirabadi lenga pasing sakri dagi kumthraklo lairaba misa miam Kuki militant singa thengna jarage Kuki militant sing nasa tharakliba drone bombing asi minister amadi governor gi banglo khaktana tana miam tinba kaithel fawu sa tharaklo haningai lithi masidana tana mitai furuki lining laishon ga mari lainaba mafam kya danga si phaw Kuki singna thugai yan khaiba tawduna ka henwa thawong kya sa thaduna lakli masimaktada lainga sina tumina lesiliba sima gyaningde irang asida laikhidraba mamal yamlaba thawai sing amu han halaklaroi asibatana mangjabagi thawong tahangano misa miyangi punsi hena manglak tringai da lenga na lakhot pham tok pa thabak lakhatlo lamen tu emna Kuki theory sing serak piu haiken su paw su phongdorakli atopa paw madana center na irang loisin bagi mahut amaga gi marakta nungsinadana ba aron ma thausil tawduna leire MPB mo Manipur tha taraga taruk farak lab irang asi puksial sena loisinna ba prime minister Narendra Modi na lusingba center lenga na khonadi ahoina dum communal amagi marakta nungsinadana ba aron ba thausil thorang kya tawduna leire haina inner Manipur parliamentary constituency ki MP angomsa bimal akhoi jamna Modi lenga ku maral sikre MP bimal na mahaki ex thadora ku worol mada madaki wafam si phongdok laduna mahak hai tha taraga manga hingsa gi thakdok sing Manipur da thoktuna leiriba asina kumja English singa maga samapan gani fuga teret ki matamadu gi partition adu miyam da amu hana ningsingale Hauzik haukiba sahi English ngani ka kunga humdoi gi me ahumdagi Manipur da thokliba hingsa gi thawdo wathokya tholakliba sigi manungda tha sigi amada Ukraine gum lamda masida drone terror sa tharaktuna Black September ama thokle Irang horakpadagi Central Force lishingum furom Prime Minister gi command makha deploy tawduna thamlabasu Irang asibude laksinduna thamli Modi lenga sina ma ki political khudung sa balona ba divide and rule policy sanari hansu maral sibaga loina sei amaga makhai farak laba si phawda karigi nomota prime minister na Manipur lakta bu karigi no Manipur si India ki state amanna tarabra haina sangli Manipur thoklibe irang sina miyoi lising humpu hen mana mayum leitaba miyoi singoiduna ngasi phawu relief camp sina sangjapam lauduna leiri haiba mipung khudim ana khangbiyo hingsa gi thawdo osina state asigi economy da sauna Sokwan baga loina na miyam gi hingmagi punsida sauna awaba sai thingpiri maram asina miyam na asumba well phangna ba kholaw lawbiyo haina su MP angomsa bimol akoi jamna makhata na phongdorakli atopa pawmana Manipur gi lana sigi remote control kanana paidi bano haibadu punna thidok minasi sawa India lenga ki punglon state lenga na jagoi sadun leire Manipur gi lana sigi remote control kanana paidi bano haibadu aikoi punna thidok minasi mikha pondana hinglage haina khandri ba phawa lana solution khiroi haina struggling women's association sawana phongdorakli Manipur press cup tanga si pawmising unaba mar association asigi president thawnawjum Pramodini na phongdokhibada tha manga taruk ki manung da irang asi lusin gani haikhrabasu Kuki militant sing na drone da gi bom tha da duna samjarba mauna ama bu len khidaba gi thawdok thamoi sokna nungai ta bapui
थवाई मांगलिबसी मरानाई ओइदुना तोकदोरिब्रा स्टेट असिदा थोकलिब इशू असि येंगसिनबिनाबा लैतबगुम लैबा असमक नुवाइतबा फावी मणिपुर इंडिया तिनखिबदगी ngasi फावबदा फंगफम थोकपा हक कया फंगदना लेरि सही अमा हेलब मणिपुर की लान असिदा लमदम सिगी मियामबु ngayok sapu manungda iyokpugum thamli yum kai kya ama ata थोकतुना मियोय क्या लंजेनरी सेरासद यूनाइटेड नेशन फावबा अथिंगम थमलिबा ड्रोन बॉम्बिंग सथदुना नार्को टेररिस्ट मिस मियामदा लांदारखलि फिबम असि यौरकलबा फावबा तुमिन येंगदुना लैरिब इंडिया लैंगा की करम अरोन एजेंडा लैबनो हाइबदु असबो हंग अमोइरखलि मांगना मखा तारदुना मणिपुर मियाम असि इंडिया की सिटीजन नत्रबरा इंडिया की फिबानुंगद मणिपुर तिल्लुबना सटमिलोन यावना लमदम सिगी लेंगालोन क्या की मखारा थमदुना लाखलि मणिपुर की हंगलाई लैंगा सेंटर की पुंगलोन जगोई सादुना लैरि मणिपुर ngasi थोकलिब लान सिगी रिमोट कंट्रोल कनाना पाइरिबनो हाइबसि मियाम पुन थिदोकमिनसि अखोय अमा तोयना लेमिनदुना मिखा पोना हिंगलरोय हाइब वखल खंद्रिब फावबा लान असि लुसिनगनि हाइब थाजदि हाइखेनसु पाउसिदसु मखाताना फोंदोरखलि अतोप पावमना गवर्नर अमित शाह उनखरे मणिपुर की गवर्नर लक्ष्मण प्रसाद आचार्यना ngasi न्यू दिल्ली यूनियन होम मिनिस्टर अमित शाह उनखरे हाइदि गवर्नर लक्ष्मण प्रसाद आचार्यना एक्स थगलक पोस्ट अमदा ngasi न्यू दिल्ली लेबासगी यूनियन होम मिनिस्टर अमित शाह गा उनदुना वरी साखरे अमरम थाजब याबा पावगी मतुकिना अमित शाह की उनखिबदुदा मणिपुर हौजी ओरिबा फिबम की बताना खनखि सिक्योरिटी की थबक हेना कंकट हननबमदि स्टेट सिगी सको थरांगी मतांगसु कुमना खनखि हाइदि लोइनना ड्रोन अटैक की मतांगसु खनखि हाइनसु थाजने ओरिबा पावसनो मखाताना पाली अतोप पावमना टीचर डे नुमित ओजासिंग अमुबो बेस थेतुना खोंजंग संगसिंग तौरी था असिगी मंगा टीचर डे नुमित लेबाक सिन थुंग ओजासिंग सिनफमद लेरिब ओजासिंग अमुबो बेस थेतुना मथौ लेबलगा खोंजंग संगसिंग तौरी ऑल इंडिया फेडरेशन ऑफ यूनिवर्सिटी एंड कॉलेज टीचर्स ऑर्गेनाइजेशन आईफुक्तो की प्रेसिडेंट प्रोफेसर डॉक्टर एम नागराजन जनरल सेक्रेटरी प्रोफेसर डॉक्टर अरुण कुमार अनी खुयेक पीदुन थादोरक सिरोलमदा लेबा असिगी हौज एजुकेशन सेक्टर ओइरक्लिब फिबम असिगी मताना लुप असिगी मैकेदिगी तोवान बा डिमांड सिंग लेंगा तक्सिनदुना सेप्टेम्बर 5 ओजासिंगी नुमित सिदा मथौ लेप्तुना ओजासिंग अमुबो बेस थेतुना लेबाक सिन मथुना खोंजंग संगसिननबा सैसिगी अगस्त 4 दा न्यू दिल्ली दा पांगथोखिबा मियामना वरेप लौखिबने सेवलसना मखा तारदुना अहानब तंकक की खोंजंग ओइना लेबाक सिन मथुना अगस्त 19 का मथुइदगी लेटर कैंपेन संगसिन बाउखरे अदुगा सेप्टेम्बर 5 दना अमुबो बेस थेतुना खोंजंग संगसिन गदबने लोइना सेप्टेम्बर 5 दा जेएफएमई ना सिंदुना दिल्ली की मंडी हाउस तगी जंतर मंतर फाव सकदरिबा छात्र शिक्षा एक्टा मार्च असिदा आईफुक्तोना मपुंग फाना सगोटकनि हनि सुफुंदोरखलि सैसिगी सेप्टेम्बर 2 अमसुम नवेम्बर 10 का मापन दिल्ली की पार्लियामेंट ममांग लेबासिगी ओजा कनाना ओजा कयाना सरुक यादुना प्रोटेस्ट तौगनि दुगा अक्टोबर 3 दना स्टेट लेवल कन्वेंशंस पांगथोकनि हाइरि आईफुक्तो की डिमांड एनईपी 2020 रिपील तौब एजुकेशन बजेट सादा तरा हेंगतपा एनईईटी सीयूटी अमदी अतई सेंट्रलाइज स्टेट सिंग मुथतपा हानगा पेंशन स्कीम अमुक सना हनबा थबक्तगी पोथाबगी मतम सही 65 दा सांगदोकपा अमदी सेंट्रल गवर्नमेंट एम्प्लॉई सिंगी 9 सुबो पे कमीशन लिंखतलो हाइबना सिंगबु डिमांड सिंग यावरी अतोप पावमना इम्फाल मोरे लंबी सेमजिंद्रबदी लंबी थिंगबगी खोंजंग संगसिलकदौरी इम्फाल मोरे लंबी नेशनल हाईवे 102 अथुबदा सेमजिंद्रबदी थासिगी तरुक्तगी लंबी थिंगब यावना मखल मखागी खोंजंग संगसिलगना हैना सिंजमई मैकैगी लुपसिंगना फोंदोरखलि सिंजमई मयंगबम लेकाइदा लैबा एसडीओ क्लब की ऑफिस तंगासी मैकैदोंगी लुपसिंगा पाउमिसिंग उनाबा मद क्लब असिगी एडवाइजर केएसएस इबोतोमिन फोंदोखिबदा नेशनल हाईवे असि मतम साना सेमजिंददुना फिबम सादना लेरखलि नोंकन हेक सुबदा लंबी असि इसिंग थुमजिंदुना सथोक सिन यादबना नतना लंबी असिदा लैरिबा पोटहोल मयाम असिना गाड़ी थौबदा एक्सीडेंट थोकदुना असो अपन नंगबा क्या यावरे अना आये अमदी अथु अकाई सत्प मतमदा खुदोंग सादबा क्या मियामना मयुंगनरी लंबी असि सेमजिननबा अमदी लंबी सिगी नागयेत लैरिबा ट्रेन सिंग सेमजिननबा लेंगा अमदी मरी लेनबा सिंगदे सही सिगी मे तंखाई चलकपदा वरी सादुना आई बसिरोल फावबा बिसिनबा लैख्रबने अदुबो हाईवे असि सेंटर सेमगदबने हाइना खंगलखि लोइनना लंबी असिगी नकल लैरिबा ड्रेन सिंग सेमबा हौरमलगा लेपखिबदगी मखाताना सेमखिदबने हाइरि माना मखा तारदुना
Maram asina Singjamai area dagi horaga lambi asigi mafam ayambada phibam sokna leiriba si tha asigi taruk phawda mari lenaba singna semjindrabadi lambi thingbi khongjang phawbu makal makha kya khongjang singjang chilagani loinana lambi asigi na get leiriba nambul turel yauna sian khigadaba drain asibu miyamnagi lam khopsinduna sokan biganu haidi hiking asigi pawmisinga unaba adu saruk yakhiba lupsinga dudi SDO club Singjamai mayengbam laikai maira paibi Yawa Laisang Them Laikai Maira Paivi OLYC Okram Laikai Maira Paivi EC Oinam Thingel Maira Paivi WAC Waikhom Laikai Maira Paivi SDC Asem Maira Paivi New S Thongam Laikai Maira Paivi Siroi Thongam Laikai Maira Paivi SUO Amadi Top Laikai Maira Paivi Singh Hanisu Pauch the Fundurakli Atopa Pau Madana Kuki Kulai Paibising international oiba terrorism gi thawung sa tharaglaba phawa laingak na tumina laisiliba karigino taragi saisu atopa lebaki kulai paibising ga punsinduna Kuki Kulai Paibising international oiba terrorism gi thawung sa tharaglaba phawa center amadi state laingak na tumina laisiliba karigino center amadi state laingak gi thawung si asumana te phibam si yaroglaba phawa logi matungina thabak amata paikhatna laisinba si yaning di haina taragi saisu na phungdorakli Porompat Labor Taragi Saishuki office Tangasi Paumising Unabama, the Taragi Saishuki chairperson, Kaidem Nambani Fundokibada, Manipur Tugaiba Pama Kuki Kulai Paibisina, drone bombing power, Yaun organized crimes at Rabada, Center Amadi State Langana Tumina Lashiliba Sikarigino, Pibamasi Yokshilaglaba Power Leva Sigi, Constitution Amadi, Logi Matung in a Tabak Amata, Paikatana Leva, Habisi Akan Mamon Yaninde. Drone bombing sa thraba habisi India gi puari da amuk phawa thokidribene Manipur si India gi state amani state asida su lainga klaidi habadu center da khangana ba cabinet amadi assembly mifam pangtoktuna sab saba warep ama lauduna taksin ma mathaktai masigi damak lainga pariba BJP yauna political party khudimangna amat oina khana nainaba tangai fadi loidana Manipur miyam amadi CSO singna sukupna khanaduna hingsa yaudana Zun Taraga Nipan gi ihau atudigi hena kanba Khongjang ama center gi nakong yaunaba sangsin matam oire hen sumangna makhatana phongdoki Paumising unaba adu saruk gyara du taragi saisugi ko chairperson Dr. RK Nimaina phongdoki bida miyamgi asawba phathanabigi pankhei lankrabadi civil war gi phibam laklo hengariti phibam adu laklabadi tangdu laitaba hanjinna bu honabada wana thokani state asigi phibam si India laingakta hakthengna Taina from Tui, Irang Sigi Warriors Puraki Hyderabadi Miyagi Bapung Paba, Hingsa Yaudaba Akan Biho Ama Hoba Matotaki. Loidan Sigi Paumising Unabadu the Taragi Sashugi Makadigi, instead of Shida Tukli Irang Shida, Laikidrabasing Amadi Aso upon Nankrabasing Yauna, drone bombings at Tarakwada, Laikidrabamadi Aso upon Nanglabasing Mapamnasu, Awaba Pongdorakli. Makasa tarak poina to pom nagagilam lunch lakpik mayukta NPO na cookiesing da section na bakhan kredi nagagilam lunch no cookiesing irang sagat piki thabak sing tawdana ba Naga People's Organization gi maike digi section wapiri Naga People's Organization NPO gi wapam si cookie student organization Southern Hills na hokiba August kuntraga mathoida nagagilam da namduna sangchilalaga peace rally ama sakhiba sigumari reina khangalakibani NPO gi Serolamada KSO Southern Hills na August kuntraga mathoida singkiba peace rally ni haiba khongjang adu Naga singa kari sumari leinati adubu Naga gi lamda sangsinduna KSO Southern Hills na peace rally sinduna khanaba hobigi thawong ama sathakiba sina maram moiraga matam sana Naga singa Khangduna lakpa du makhata na ngamlatre Naga singda Kuki singna tattana kaihaurakpa matamda Khangduna lakpa du ngasidi khangmagi pankhei du lankhe Naga sing emekedi Naga gi area da Kuki singna irang sakatana ba kayara khangrabasu mangak thekatuna Kuki singna kaihaubi thabak asum sataduna lakpi August kuntraga mathuida kangpokpi gi Naga area da Kuki singna sangsilaktuna makogi shanti gi rally adu senjilakhiba Naga sing ipai pusna thambiramba lamkhai lansinduna hakthengna Naga singda Kanaba Horakwi Taudo Amani, Koki Singi Makedi Naga Singu Usiti Heva, as August Kuntraga Matugi Taudo Sinamak Singale, NPO Gioina, Amanamabu Ikai Kumnabu Unaba Hibasina Puna Santi Gioina Himina Tadoko Yadraba Masat Ama Oigadavani, NPO Gi Makedi Cookies in the Putorakli Manipur Sip Minister Gi audio clip Adugi Asum Sum the Wapamata Fondoki Balati Maramdi, Hiram Sida NPO Namakoi authority like the Hainakali, Mari Lainavana.
audio clip asigi asum aran lepsagadabani adubu asum aran khangdribu wafam amada nagagi area da ayawa yauduna rally sinjilakpa haibasi irang thoroknaba sinmani KSO Sadar Hills ki maikaidigi makoigi ngamkhaini haina nagagi lamda claim taksilakpa simangna KSO kangbu asi masagi lam khangzadre haibadu takli Senapati District Student Organization ki maikaidigi nagagi lamda makoigi kari karamba thaudang lawgadagi haibadu mayek singna laptop tuna laisare masida kukina wa hairapa thoidok kana blaiti aduba handak naga mahairoi lukilu singba ki singna tathi tawoina tawrakiba thawong adu yabangam roi shanti oina punna hingminabagi mingda naga sing ipai puna thambiramba lamda kuki singna khut thingzilakpa amadi lam henjilakpa ki thawong sing makhatana tumina yengduna leiraroi makhatana naga gi mathakta kai hobagi thawong sa tharakpa tarabadi madura tholakpa apapatagi daita kuki singna pujagadabane haki atop maruoiba pau khara namo Manipur thokliba kuki singna separate administration tanbigi mingda oida padaba kya sandoktuna maitei gi mathakta satharakliba lan sidrak ki economy amadi crystal lining sandokpaga mari leinei haina national news channel amana intelligence ta yumpham oiba paw amana phongdokli Manipur ki minister N Beren gi maikai digi kuki singna drone sizinaduna misam kya leiba mafam da bomb thadaduna attack satharakhiba do terrorism gi thawong ni haina phongdokhiba leikhe Attack asi haukiba numaijing numita kuki militants in Impal West ki kautrukta satharakibani thaudo aduga mari lainana minister N Berena social media platform X thagalak pokorolamada misam laiba mafamda drone sizinaduna bomb thadarak paibasi terrorism gi thawongni asigumba pamdaba thawong asi khwaidigi akan mamona kanem tawi hakibani amarom intelligence ki matungina Manipur sarkar gi sahi amagi budget lupa crore lising kunthra ga manga asidagi hena chawba Drak tagi karak pelupa crore lising humfugi ekonomi amana sarkar gi mayuk thabak tawi hana Laos Myanmar amadi Thailand lona badal leiramba Golden Triangle gi drak sungpham masing asidi Manipur da su sandorakli maram asna Manipur gi thukliba irang asigi horakpam di drak sauna dalon basingni masida Christian kangbuna sagotuna hena sakthohanmani Manipur gi drak cartel amana Manipur gi singi lamdamda umang pak sauna koktholaga popi thaduna yamlaba opium puthui Hairiba Karbar the Shenjao Piper Chinese businessmen in Manipur Ain kind of sanctionlakpa Kuki immigrants in the sale Thadaduna drug Potoka Lemadi Manipur Budrak Sumpam Factory Am on talk to the Mapamsi the Putoka drugs in India get one to one ba Mapams in the Tadolaga Yamlava Sendong Tan Mangami Hairiba drug cartel singers in the Talibas and Pamas Manipur Shakargi Bazeti Sarwanihari Golden Triangle the Hana heroin number 4 Potolamba to Gimahuta Hosiki Methamphetamines Ketamines synthetic drugs in Putholaka Malem gi mafam kya da sauna thadokli Hairibu Golden Triangle sida Manipur gi drug putholi mafam singa siga thoina lapna boide maram de Manipur gi singi umang koktholaga popi thari ba siga loinana Manipur ga lona riba Myanmar gi tidim kasin amadi san east hills da yamna popi thari Hairibu mafam singa sida putholi popi singa sidagi sungba drug singa si Manipur phawraga India gi mafam kya da thadui Manipur gi oina Myanmar ki drug pushalakpagi yamna maruoiba lambi ani asisu Sampur gi bihang amadi Technopal district ki moreni intelligence ki report matung ina lambi ani asidagi pushalakpa drug sing Nagaland gi Kohima phawduna Dimapur yoroklaba matung train da India gi ton mafam da sanduki handak drone sisinadun attack satharakhiba intelligence agency singi maikaidagi di June thadagi section na ba khan khrabni hairi Nakalamaromda Kuki militants in the drone season about si Anauba Matinati, Maramdi, Kuki militants in Assam Rifles Apabamari, Lainaviki Matakta, militants group Ashita Assam Rifles the Gi, Ritit Torolaba Miokiamus Yori, Nakalamadana, Kuki Singna, Crystal Lining Satpiki Kudong Saba, Lauduna Malem, Christians at Palebak Singagi, Asoba Kudong Saba Pangli. Madugi Kudam Drakamari Lainamadi, Manipur Tokli Irang Sida Mapungweba Taudang Loba, Kuki Hum Parabamatung. Yamna thazadaba mawngda senior Christian lawyer amana kuki ahum adubu thadohananabas sen amata lauduna court case tenaki hairiba lawyer asina court ki case amada lupa lakh taradagi taraga manga phawba phi oina lawba du kuki ahum jail gi thadona bo honabra sel lauduna case tenaki kuki khakta natana Christian lining chatpa naga singsu malemgi Christian body singamadi church singdagi leptana mateng phangdi haina intelligence ki pawsna makhatari